ꯍꯥꯏꯕ ꯌꯥꯔꯦ ꯄꯨꯡ 3:30 ꯇꯥꯔꯛꯂꯕꯅꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯂꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯦ ꯔꯥꯁꯤ ꯑꯃꯗꯤ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤꯗꯨꯅ ꯔꯥꯁꯤꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯇꯨꯅ ꯊꯥꯈꯤꯕ ꯑꯗꯨꯒ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯂꯤꯆꯠ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯍꯤꯡꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯅꯪꯒꯤ ꯅꯆꯥꯅ ꯑꯩꯅ ꯀꯔꯝꯅ ꯊꯝꯂꯤ ꯁꯪꯁꯥꯔꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯏꯆꯥꯁꯤꯗ ꯅꯪꯅ ꯑꯣꯏꯍꯜꯂꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯔꯥꯁꯤꯅ ꯏꯆꯦ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯐꯪꯂꯤꯕꯁꯦ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯦ ꯁꯥ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯁꯥꯒꯩ ꯅꯠꯇꯦ ꯏꯖꯠ ꯌꯦꯡꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯈꯤꯕꯁꯦ ꯏꯆꯥꯁꯦ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯁꯤꯟꯅꯔꯝꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯑꯀꯤꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯀꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯂꯩꯃ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯏꯜꯂꯤꯕ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯅ ꯑꯚꯤꯖꯤꯠꯇ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯄꯦꯟꯗꯅ ꯔꯥꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯔꯥꯁꯤ ꯑꯃꯗꯤ ꯀꯨꯟꯖꯣꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯃ ꯔꯥꯙꯤꯀꯥꯕꯨ ꯄꯨꯗꯨꯅ ꯔꯥꯁꯤꯕꯨ ꯎꯅꯕ ꯂꯥꯛꯏ ꯔꯥꯙꯤꯀꯥꯗꯤ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯂꯩꯃꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯗꯦ ꯃꯍꯥꯛ ꯂꯩꯃꯅ ꯌꯦꯡꯉꯨ ꯑꯁꯤꯗ ꯐꯝꯂꯤꯕꯁꯦ ꯅꯪꯒꯤ ꯍꯦꯛ ꯅꯆꯥꯅꯨꯄꯤꯗꯨꯅ ꯌꯦꯡꯉꯨ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯇꯅ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠꯇꯨꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯅꯈꯣꯏꯒꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯁꯤꯡꯗꯨꯒꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯗꯤ ꯃꯐꯝ ꯑꯁꯦ ꯃꯇꯤꯛ ꯆꯞꯆꯩ ꯃꯁꯤꯗꯒꯤ ꯅꯪ ꯊꯣꯔꯛꯀꯅꯨ ꯅꯪ ꯃꯁꯤꯗ ꯁꯨꯝ ꯂꯩꯌꯨ ꯑꯩꯅ ꯉꯁꯤ ꯏꯆꯥꯗꯨꯅ ꯑꯁꯨꯛ ꯋꯥꯔꯕ ꯐꯥꯎꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯦꯝꯖꯤꯟꯕ ꯐꯪꯗ ꯃꯤꯇꯣꯞ ꯑꯃꯅ ꯏꯆꯥꯕꯨ ꯁꯦꯟꯅꯕꯒꯤ ꯃꯔꯝꯁꯦ ꯅꯈꯣꯏꯅꯅꯤ ꯏꯆꯥꯗꯨꯅ ꯃꯃꯥ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯃꯥꯡꯗꯅꯤ ꯏꯆꯥꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯑꯝꯕꯗꯣ ꯂꯩꯃꯗꯨ ꯔꯥꯙꯤꯀꯥ ꯇꯥꯛꯈꯤꯅꯤ ꯍꯥꯏꯅ ꯇꯞꯅ ꯉꯥꯡꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯀꯟꯈꯠꯂꯛꯏ ꯔꯥꯙꯤꯀꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯔꯥꯙꯤꯀꯥꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯅꯥꯅꯣ ꯅꯦꯅꯦ ꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯆꯠꯂꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕ ꯔꯥꯁꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯐꯪꯈꯤꯗ꯭ꯔꯦ ꯂꯩꯃꯅ ꯇꯟꯖꯥ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯔꯥꯁꯤ ꯃꯊꯟꯇ ꯈꯥꯔꯤꯕ ꯖꯦꯜꯒꯤ ꯌꯣꯠꯂꯤꯡꯁꯤꯡꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯁꯨꯖꯤꯟꯖꯩ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯔꯦꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯊꯦꯝꯕꯤꯔꯤ ꯔꯥꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯈꯨꯔꯨꯛ ꯈꯨꯗꯛ ꯇꯥꯁꯤꯟꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯤ ꯃꯊꯟꯇꯁꯨ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯖꯩ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯕꯤꯔꯤ ꯔꯥꯁꯤ ꯊꯦꯝꯖꯤꯟꯕ ꯌꯥꯗꯕ ꯃꯈꯩ ꯍꯦꯛ ꯂꯥꯎꯅ ꯍꯦꯛ ꯀꯞꯂꯛꯂꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯑꯃꯃꯝꯇ ꯆꯤꯊꯗꯅ ꯎꯔꯛꯂꯦꯗꯣ ꯈꯨꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯄꯨꯊꯔꯛꯄꯒ ꯂꯩꯃꯒꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯔꯥꯁꯤꯕꯨ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯍꯜꯅ ꯊꯥꯔꯛꯈꯤ ꯁꯣꯁꯇꯤ ꯐꯥꯎꯕꯗꯤ ꯏꯕꯦꯝꯍꯜ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯔꯥꯁꯤꯌꯥ ꯑꯩꯅ ꯉꯁꯥꯏ ꯐꯧꯔꯝꯕ ꯐꯤꯁꯤꯡꯗꯣ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩ ꯂꯧꯁꯤꯜꯂꯨꯀꯣ ꯏꯆꯦ ꯑꯉꯥꯡꯁꯤ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯏꯔꯦꯟꯖꯅ ꯁꯨꯝꯂꯒ ꯂꯧꯁꯤꯜꯂꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯅꯤ ꯏꯅꯥꯎꯁꯨ ꯄꯪꯋꯥ ꯍꯦꯛ ꯋꯥꯔꯦ ꯇꯧꯔꯤꯁꯦ
natai halakpa matam amu oirani. Iche, haune. Tanja aduda Syam changlai. Syam khaudemlaga. Kari warino ne? Leimana. Hanbira abo. Hale hale. Kadai isa thoibidi. Asi haina Rasina pamliba angang aduda makhuttu thangzilli. Rasisu khangboy kaiboi handoi. Leimana maningdagi laurai. Haima, kaino tawbiridubo nungtigi hek hainaida. Sathouradi mayok thokpiyo angang tumlabani. Rasia, nang yena khadagi phirol singdo loksiluro engonda piro. Nang sungai hak pothazaro. Rasisu nok tayada bagum nok laga maseda angang adu piramduna yena kharumda thokri. Rasi magi phone do lakthoktuna Ibemhal da phone tawi. Ibemhal na. Hello, Ibema. Nase kishu tawdaba natro. Ima, ise tokro. Ayum sida leiba ngamaroi. Ima oine leibiro lao. Ayum do sangageba. Kainu ne masi angang sibo. Nase ki angang senaba khara pamba. Mapi marol khara su sam tawbududa kayam warage nangbo. Ima, ay adugi diwade. Kaidauraba. Rasi ikhang khang na hairei. Ima, ay thamagi. Hai, ngai khone he nangbo. Kaidaurage mi. Ibemhal gi wadu takidre. Rasi phone do kakre. Ibemhal mathanda sholi. Onthok panida ko masigi angang se. Ngayaki ningak paduni tawri si mana. Somdana Rasi do. Itay, kaidaurage. Hai, sa glass ahawa matalola unehe. Itay, ay sangagalo lagi. Punna sa minarasi. Rasi na piyang kukta pauriba pi sindulau sinduna sana bawari ni. Kanghode, Rasi gi kutsada Syam na paisilagpado. Rasi, aping apahayo na kut nama na pairiba pi sindu laymay da thadaki aduga masinda sholi. Ay ma, itay, kayo tawbirisibo? Asi haina saurap na yaliba pi matik adu semjili aduga laymayda takiba pi adu taha laukhattuna imungda changkre. Syamgi hainabi oirakle asengba tanza yengduna Rasibu khudum channaba hotnabasi. Rasisu yariba makhaidi thaidokpani adubu itat tattana hanjin tawsilakpadudadi masu Syamgi langda thuba makti natte adubu Syamgi phattabana henmankibana ngamkibani. Numittu Leima Madomsa amana anganga punna lao haibaduda mama Ibemhalga punna chatkibani. Syamsu Leimagi mamangdadi office satkani thokrabasu Leima hek thokkibaga hanjilai. Rasisu adu mangai mathot karakliba leisabi machani tattana khoimu pairaklabadudadi kayam kuinadi thaiduna na thaiduna leirugani. Imungi thabak loisilaga magi kada sangduna ngai hak hiplingai aduda Syam do changlai. Rasiya Rasi do hiplambadagi ikhang na haugatuna. Ite Syam yamna hainadaba minok ama noklaga. Bakit kanu kanas leite nangay natana. Ite ibu officer kidane. Nangi nungsi lainamda office yobungamda lamakhangdagi halaiba sinine. Asi haina Rasi gi manakta sangsilai. Rasi Syamdagi khajik sathoktuna. Itay, kaino to bisibo? Aina itaybu asuki matik izat thamjabani. Aduga izat dunani aina nangbu nungsiriba. Nangi nasedagi aigi apamba aningba aram kharangba amata phanghanba ngamdre. Rasi khonjel kanna hairei. Itay bu ngawrabo. Mitta isa nungsiba amasu leiraba. Madumaktada atuk tukatsaba hanthaba wakhalon. Aina imada ay leizaroi hairabani. Syam sangsilaktuna Rasigi makhuttu paisilai. Rasi sukanthoi. Handakti Syamdu tapna ingna hairambadagi sahin chaba sa amagum tamthirakle. Hai, nang nupini. Aina phajana hairi kansida ya. Aina haiba yadragana nangi punsido mathak makha ole. Aina haise tumina ya.
ꯑꯁꯤ ꯍꯥꯏꯅ ꯔꯥꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗꯨꯗ ꯑꯐꯥ ꯑꯐꯨꯟ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁ꯭ꯌꯥꯝ ꯈꯨꯗꯣꯝꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕ ꯑꯩꯒꯤ ꯏꯐꯝꯗ ꯄ꯭ꯔꯨꯐ ꯂꯩ꯫ ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯅꯪꯒꯤ ꯏꯖꯠꯇꯤ ꯂꯣꯏꯔꯦ, ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯊꯥꯗꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯌꯥꯝꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯁꯤ ꯃꯊꯟꯇ ꯐꯃꯨꯡꯗꯨꯒꯤ ꯃꯊꯛꯇ ꯈꯨꯔꯨ ꯈꯨꯗꯛ ꯇꯥꯁꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯇꯩ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯌꯨꯝꯁꯤꯗ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯀꯝꯗꯧꯅ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤ ꯗꯟꯗꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯒ ꯏꯕꯦꯝꯍꯜꯒꯁꯨ ꯍꯜꯂꯛꯏ꯫ ꯏꯕꯦꯝꯍꯜꯅ, ꯕꯦꯝꯃ, ꯔꯥꯁꯤ, ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯅꯪꯕꯣ? ꯏꯃꯥ, ꯃꯊꯟꯇꯒ ꯂꯩꯕꯗꯨꯗ ꯇꯨꯝꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯉꯥꯡ ꯇꯨꯝꯊꯔꯤꯁꯤ ꯁꯨꯝꯃꯝꯃꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤ꯫ ꯏꯃꯥ ꯆꯪꯒꯦꯁꯨ ꯆꯪꯉꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯗꯨ ꯃꯆꯥꯅꯨꯄꯤ ꯁꯨꯝꯕ ꯆꯪꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯔꯥꯁꯤꯌꯥ, ꯀꯩꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯣꯡꯃꯇ ꯇꯧꯗꯕ ꯊꯕꯛ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯇꯩꯒꯤ ꯐꯃꯨꯡꯅꯤꯅꯦ ꯑꯗꯣ, ꯀꯨꯝꯊꯔꯛꯑꯣ ꯇꯧꯍꯩꯗꯦ꯫ ꯔꯥꯁꯤꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯂꯩꯃ ꯃꯆꯥꯗꯨ ꯍꯦꯛ ꯁꯨꯝꯕꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯛꯅ ꯁꯟꯗꯣꯛꯏꯕ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯊꯣꯛꯏ꯫ ꯔꯥꯁꯤꯗꯨ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯔꯥꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯤ꯫ ꯏꯆꯦ, ꯍꯜꯂꯛꯑꯕꯣ? ꯏꯃꯥꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯣ? ꯍꯩ, ꯑꯗꯨ ꯂꯥꯏꯔꯤ, ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ꯫ ꯅꯇꯩꯒꯤ ꯐꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯀꯩꯅꯣ ꯏꯆꯦ, ꯑꯩꯒꯤ ꯀꯥꯅꯤ ꯁꯤꯁꯦ꯫ ꯅꯪꯒꯤ ꯀꯥ? ꯔꯥꯁꯤ ꯈꯨꯝꯗꯕꯤꯗ ꯀꯥ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯗꯤ ꯑꯩꯒꯤ ꯀꯥ ꯃꯥꯜꯂꯨꯔꯦ꯫ ꯔꯥꯁꯤ ꯃꯊꯟꯇ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯁ꯭ꯌꯥꯝꯅ ꯂꯥꯛꯑꯝꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩ꯫ ꯁ꯭ꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗꯅꯤ꯫ ꯀꯝꯗꯧꯅ ꯃꯆꯦꯒ ꯃꯇꯩꯒꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤꯕ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯗꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯍꯣꯏꯁꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯃꯤ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ? ꯔꯥꯁꯤ ꯈꯨꯝꯗꯦ, ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯆꯦꯗ ꯍꯥꯏꯌꯨꯁꯤ꯫ ꯔꯥꯁꯤ ꯀꯞꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ ꯑꯣꯏꯔꯝꯕꯗꯨꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯟꯂꯩꯁꯦ ꯂꯣꯏꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯆꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯉꯣꯟꯗꯔꯥ ꯏꯃꯥꯗꯔꯥ ꯍꯥꯏꯔꯣꯁꯦ꯫ ꯂꯥꯛꯑꯣ, ꯑꯉꯥꯡ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ꯫ ꯅꯪ ꯀꯥꯗ ꯏꯃꯥ ꯂꯩꯔꯝꯃꯅꯤ, ꯑꯗꯨꯗ ꯆꯠꯂꯒꯅꯦ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯔꯥꯁꯤꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯔꯥꯁꯤ ꯃꯃꯥ ꯏꯕꯦꯝꯃ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯕꯦꯝꯍꯜꯅ, ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯔꯥꯁꯤ ꯃꯄꯤ ꯁꯤꯡꯊꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ, ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯔꯝꯒꯅꯤ? ꯏꯕꯦꯝꯍꯜ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯁꯤ ꯍꯪꯕꯗꯕꯨ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯌꯦꯡꯉꯣꯏ, ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤꯅꯦ ꯃꯄꯥ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯃꯆꯥꯗꯣ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯅꯈꯣꯏꯅ ꯈꯪꯗꯕ ꯂꯩꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯋꯥꯕ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ, ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯕꯒꯤꯗꯤ ꯊꯣꯏꯅ ꯋꯥꯗꯦ꯫ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗ꯭ꯔꯕ, ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ, ꯑꯗꯨꯒꯤꯗꯤ ꯍꯦꯟꯅ ꯋꯥꯖꯩ ꯈꯟꯖꯩꯗꯣ꯫ ꯏꯃꯥ, ꯏꯆꯦꯒ ꯑꯩꯒꯗꯤ ꯀꯅꯥꯅ ꯍꯦꯜꯂꯤ? ꯊꯤꯗꯥ, ꯉꯁꯤꯗ ꯍꯦꯛ ꯍꯪꯇꯣꯔꯛꯄꯁꯤꯗꯤ, ꯉꯁꯤꯗ ꯏꯅꯧ ꯅꯧꯕ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯤꯁꯤꯕꯣ? ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛꯇꯤꯅꯦ ꯋꯥꯈꯜ ꯂꯩꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯂꯧꯁꯤꯡ ꯂꯩꯕꯤ, ꯑꯐꯕꯅ ꯀꯔꯤ, ꯐꯠꯇꯕꯅ ꯀꯔꯤ, ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕꯤꯅꯤ꯫ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤꯃꯛꯀꯤꯗꯤ ꯑꯩ ꯋꯥꯗꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯅꯆꯦꯅꯁꯨ ꯍꯦꯟꯗꯦꯗꯣ, ꯅꯪꯅꯁꯨ ꯇꯥꯗꯦ꯫ ꯔꯥꯁꯤ
ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯃꯥꯖꯁꯤꯅ ꯌꯥꯗꯕ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯊꯕꯛ, ꯏꯃꯥꯒꯤ ꯃꯥꯏꯈꯨꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ? ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯪꯂꯛꯏ, ꯔꯥꯁꯤꯌꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯀꯣꯏꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯦꯁꯨ ꯈꯨꯝꯃꯨꯅꯦ, ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯅ ꯂꯧꯖꯕ ꯄꯣꯠꯁꯛꯁꯦ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯔꯨ ꯑꯣꯏ, ꯃꯈꯣꯏ ꯌꯥꯎꯗꯅ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ, ꯄꯥꯝꯃꯨꯕ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯨꯁꯤ ꯑꯃꯗꯤ ꯅꯇꯩꯅꯤ꯫ ꯔꯥꯁꯤꯗꯨ ꯃꯆꯦꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯏꯕꯦꯝꯍꯜ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯅꯦ, ꯉꯁꯤ ꯏꯃꯥꯒ ꯆꯠꯂꯁꯤ, ꯅꯆꯦꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯅꯪ ꯀꯩꯀꯩ ꯇꯧꯒꯦꯃꯤ? ꯏꯃꯥ, ꯑꯩ ꯅꯣꯡ ꯅꯤꯅꯤꯇꯪꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯤꯒꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯪ ꯏꯇꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ? ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯈꯪꯅꯤ꯫ ꯑꯩꯗꯤ ꯅꯇꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯊꯥꯗꯤ ꯊꯥꯖꯕ꯭ꯔꯥ ꯏꯆꯦ? ꯊꯥꯖꯩ꯫ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯐꯥꯎꯕ ꯑꯩ ꯊꯥꯖꯩ꯫ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯑꯩ ꯐꯥꯎꯗꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯅ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯌꯥꯝ ꯍꯪꯉꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯅꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯍꯧꯔꯣ꯫ ꯏꯃꯥꯁꯨ ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯌꯨꯝꯗꯁꯨꯅꯦ ꯊꯕꯛꯁꯦ ꯄꯨꯡꯍꯣ ꯍꯣꯔꯝꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯉꯁꯤꯗꯤ ꯂꯩꯃꯅ ꯊꯣꯡꯉꯤ꯫ ꯁ꯭ꯌꯥꯝꯅ, ꯔꯥꯁꯤꯗꯤ? ꯊꯝꯃꯣ꯫ ꯀꯩꯗꯧꯔꯦ? ꯔꯥꯁꯤꯁꯦ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯩꯈꯣꯏ ꯔꯥꯁꯤꯕꯣ? ꯉꯁꯥꯏ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯗ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ꯫ ꯏꯍꯦ, ꯃꯔꯝꯗꯤ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯗꯦ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯉꯁꯤꯗꯤ ꯀꯞꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯏꯃꯥ ꯆꯠꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯈꯨꯁꯤꯁꯦ ꯀꯣꯜꯂꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯩ ꯃꯥꯏꯊꯤꯔꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯇꯧꯕ ꯉꯝꯕꯅꯤ, ꯑꯩꯅꯗꯤ ꯌꯥꯗꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯁꯤꯇ ꯍꯥꯏꯗꯨꯅ ꯂꯩ꯫ ꯀꯗꯥꯏ, ꯃꯥꯒꯤ ꯆꯥꯛꯇꯣ ꯑꯩ ꯄꯤꯖꯔꯨꯔꯒꯦ꯫ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯪꯉꯛꯑꯒꯦ꯫ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯅ ꯔꯥꯁꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯁꯦꯝꯃꯤ, ꯑꯗꯨꯒ ꯁ꯭ꯌꯥꯝꯗ ꯄꯤꯔꯛꯏ꯫ ꯁ꯭ꯌꯥꯝ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯗꯨꯅ ꯔꯥꯁꯤꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯔꯥꯁꯤꯌꯥ, ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯁꯦ ꯀꯩꯗꯧꯔꯦ? ꯔꯥꯁꯤ ꯍꯤꯞꯂꯝꯕꯗꯨ ꯁ꯭ꯌꯥꯝ ꯎꯕꯗ ꯈꯪꯍꯧ ꯍꯧꯒꯠꯂꯤ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ꯫ ꯍꯩ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤ, ꯆꯥꯁꯤꯜꯂꯨ, ꯑꯩ ꯏꯟꯕꯤꯔꯛꯀꯦꯁꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯇꯩ, ꯏꯇꯩ ꯑꯗꯨꯝ ꯆꯥꯕꯤꯔꯣ꯫ ꯑꯩꯁꯨ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯆꯥꯔꯔꯣꯏ꯫ ꯏꯆꯦꯅ ꯏꯇꯩꯕꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯏꯆꯦꯒꯤ ꯃꯥꯡꯗ ꯏꯇꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯏꯆꯦꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯆꯦꯗ ꯀꯔꯤ ꯐꯥꯎꯒꯅꯤ? ꯏꯆꯦꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯅꯤ? ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯏꯆꯦꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯈꯨꯁꯤꯒꯤ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ꯫ ꯈꯪꯅ ꯈꯪꯅ ꯀꯩꯒꯤꯅꯣ ꯏꯇꯩꯅ ꯁꯨꯝꯅ ꯇꯧꯕꯤꯔꯤꯁꯦ? ꯑꯩꯅ ꯏꯆꯦꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯇꯩ ꯀꯩ ꯑꯣꯏꯅꯤ ꯈꯪꯕꯤꯕ꯭ꯔꯥ? ꯅꯪꯕꯨꯗꯤ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯊꯥꯖꯕ ꯅꯆꯦꯅꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯆꯥꯝꯃꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯑꯃꯗ ꯑꯁꯦꯡꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯊꯝꯈ꯭ꯔꯣ, ꯆꯥꯛꯁꯤ ꯏꯜꯂꯛꯀꯦ, ꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯅ ꯁ꯭ꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯁꯤꯗ ꯆꯥꯛ ꯏꯟꯒꯗꯕꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯔꯥꯁꯤꯅ ꯈꯪꯏꯟ ꯏꯟꯊꯣꯔꯛꯄꯗ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯄꯨꯈꯝꯗꯨꯁꯨ ꯌꯥꯎꯅ ꯂꯩꯃꯥꯏꯗ ꯃꯈꯣꯟ ꯍꯧꯅ ꯇꯥꯈ꯭ꯔꯦ꯫ ꯃꯤꯒꯤ ꯊꯥꯖꯕꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯁꯥꯟꯅꯕ ꯑꯩꯅ ꯅꯪꯕꯨ ꯅꯥꯊꯩꯗꯨꯅ ꯂꯥꯛꯏꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯒꯦꯔꯣ?
ꯑꯩꯅ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯅꯪ ꯆꯠꯂꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯅꯤ ꯅꯪꯁꯨ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯆꯠꯀꯅꯤ ꯑꯩ ꯍꯌꯦꯡꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯋꯥꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯇꯥꯏꯕꯪꯄꯥꯜꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯅꯤ ꯅꯪꯒꯨꯝꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁ꯭ꯌꯥꯝꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯂꯩꯃ ꯆꯪꯂꯛꯏ ꯍꯩꯃꯥ ꯆꯥꯛ ꯄꯤꯖꯅꯦꯅ ꯆꯠꯄꯤꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯏꯆꯦ ꯑꯩ ꯍꯌꯦꯡꯃꯛ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯈꯤꯅꯦꯗꯥꯏꯅꯦ ꯔꯥꯁꯤ ꯁ꯭ꯌꯥꯝꯗ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯃꯤꯗꯤ ꯃꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯏꯖꯠ ꯄꯤꯕ ꯌꯥꯗꯕ ꯃꯤꯁꯤꯡꯁꯤꯒ ꯑꯩ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯏꯆꯦꯁꯨ ꯊꯥꯖꯕꯗ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯕꯤꯔꯨꯔꯒꯦ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ ꯑꯉꯥꯡꯅꯤ ꯃꯕꯣꯛꯅꯤꯒꯤ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯇꯞꯅ ꯍꯦꯛ ꯍꯪꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯑꯉꯥꯡꯒ ꯂꯩꯔꯝꯃꯒꯦꯀꯣ ꯂꯩꯃ ꯍꯣꯏ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ